hobagi ina sembado batter do sine bako sing phana samthokpirani dana aduga kano tawdine ba tingbirani asima adagi sikitang udre adagi sigisna khogi sagulai agobudune ba sagulai agobase tingdoini ko se around 5-6 hours tingani dana aduga horen aina grinder taklakpodo adu taklaga ngasai aduna mayam si mixer grinder da takpa loiba batter dune ba khoi uttapam idli dosa sabagi batter dune ba sine ba ngarang aina saina tingtho omaga aduga ayukta damaina nungdang da kena khoi takhairaga thambane ba adu oiraktoine ba ko aina hazik takhairaga overnight thamdoine nungdang ko ferment to handoine ba aduna small kopsalaga tawraba to si loire aduga hayeng ayu hawalakpada yenginarse mu weather is pura gloomy ne ngasidi weather se kitang nung shas na kanal laki tayo moista better se kitang di ferment tawrame ing man na ferment taw process what like ado su azal dam taw ni yani si che sambar ni manggi fazana yengo si fazara dreng tari se dang ai ising haijin moduna phare andari am nangman ngare ba si fazara dreng je dosa pura tale se pure pa sambar goi rasabot tawre breakfast si pura tare fazara adu tang si dosa haujaraga khoi babagi mayam do khoi nakata leba khoi haji picture gi mathau do mas dosa am pa me ba dei pibi de mai ki so weather se pura low weather se uche ani ka khamjai aduni ka weather se Hawaii track utti asang bagi Hawaii track Shina ko esda wali ko paloi hari miyamani to Hawaii track utti gini ko mayam utti da ko nemi to ulak toine ngasi gi jante utti pa me am le yumda ma se am pa me akoi maga ai ga utti da ngau ba lo utti jam cha phate ni am di tong drom le khoi Hawaii track utti ma tam gi man tra ma tam gi le bisi store se dagi doll jikrai de phangni khoni hangbi bedo adogi uchara pane Gojilove store da Rangfirash na Indian gi dagi doll ka yoli dune ba ka ada sida ko yam lady manung da jokhona just stock tang puthok pane si se sab chak mana banga dani na adagi silere ko adagi sida candles ka ke chulo yauni ka candle ka ke chulo la kani makhal style adagi sigase ko adagi blazer puffer adagi lingerie section chiloi lerani to lingerie section chiloi lerani shapewear sports bra adagi
loi leirabani ko sigise sapwear mayam adagi to si makhal adagi bridal gi kai loi leira adagi sidasu makhal adagi size se ko ayam 40 to 44 su lei makhal ko moi ahan gi khara yeng jahalake si minimizer kan haibada adu myam do loi leini aduga sida khoina hazek bags kumba handbag kai discount yam piri ko khongup se loi discount picture below 1000 ne khongup yam di hazek aduga loi pitho e khoina si stock se loi aduga asumna kan gi section jina khoi gi kaino kariba Rangfirash ki Indian section oi dine ba songisna ada Rangfirash ki kaino ni dam dolls gi so aduga si myam se loi oirak doini ko adu ulake mafam se phasna to sina Rangfirash ki oi dine ba dagi si myam su loina ma adagi ai uchare adagi sida salwar suit myam loin discount piri ko ma pen sa kai thar ingal akams adagi si salwar myam kaftans adagi lohong bagi ko lohong bagi potli kaina na puguda ba adagi mama gumba mache gumna puguda ba color myam su am yawe adagi clutch loin discount pi thoi potli ga 1200 ta phangni ko adagi si ga se dong 500 ta phangdoi ne ba adagi sumba sine 1200 ta dum pi tho obani ko color makhal lai adagi si zo dom 1500 man discount loi lai rabani adagi si gi clutch myam se si ga 900 ni adagi 800 piba adagi the minor 1000 1200 dung ba nga tani kasi am tang nam te yom nate ko adagi sigisna yo na koi nupi gi potli da ya phaza bane bisi se piece amani da ngai re ko sumba se koi potli pura jamaki koi gano heavy work da oi bise am lei ba ko adagi aduma lei re ko adagi blouse da su discount yam piri hazik ani leibada blouse te ko 750 700 main p 650 ani leibada haidi ani leibada 650 pi deba adagi amamam si anova si designs na 800 750 main leideba ani leibada na adagi crop top ki type te su yaw jei ko crop top ki type te su to yaw khale adagi sina dupattas myam ko dupatta ki khoi yama bane loi bi tho bane discount adagi sari da just discount am lay ba ko sari za makhal hai dune sumba ko gi yam nungai ba chiffon georgette kumba sti ko ani lay ba matam 800 kitang ne pi ri se I ba do lay pham se karai no hang matam da sida kano lay re to Maruti Suzuki Samadon gi ko UFC Zim latest dagi adagi akoi gi opposite na SBI ATM ze si gi hack opposite oi joini ko khange dana adagi season kwa keten ling them kol do oi joini ko aduna somna kan dagi lak padana koi se left le hau deba dagi asna kan dagi Bisempur ke gi de hack lak padana koi sna lan thorak ka daba aduni ko aduga sida sigi paring ze Imphal college dum chakhe joine ba sigi hek mamang duna didim ground oi dine ba to si tho hang doke phang na ba to sigi hek mamang na to didim ground gi hek lak pa dune oi dine ba si adune to is ma'am egi inhoga yagana togana ok donga metu wow hawani hai dia Everyone, good night. Nong tari hazik. Mayam like, share, subscribe to biramo.